Loyalam E-PAO tabi bakutima po hitram susmitana namitangi pao pizari ahan bidak the headline. Kamjong district in Namli Churo Wangli village ta KNA Bini Chingnabasingna drone sizinaduna attack chatharamle yumai tharamle poche lutawkhre. MP Bimona lising amaga chamapan yankhi mathoida best year oiraga NRC tawki natraga tawki da haba wafam thamkiba leite haina nikena phongdorakli. Labor Canada Miam Gimi with Amadi bureaucrats in Natamina Batangi, Hina Mahesona Fondorakli. Pausana Pijari Kamjong district in Namli, Churo, Wangli village ta KNA Bini, Chingnabasingna, drone season Aduna attack Taramle, you might Taramle, Poche Lutawkhre. Indo Marangam Kai Paringa Tainana Labor Kamjong district ki Namli Amasung, Churo village ta Kuki National Army. Burma KNA Bini Chingnabasingna Khulai Matik Chana Paiba Miyu Shingasi Ayu Anganba Pungmari Rom Tabada Akanbe Etek Chatharakre Hairiba Kungang Singadu Tangkul Naga Furup Singhi Miyuina Kundabani Etek Chatharam Lava Matung Miyui Ama Tiba Kang Kidre Tiba Kanana Leriba Miyu Adudi Namli Village Tagi Zingrant Ningsen Chahi Kuntaruk Apopa Mayar Ping Ningseni Pawa Sigi Matung in Etek Aduda Namlai Ketel the Leba Dukan ga punba yum amasu mai thadolam ki mafam adodegi kapthora khraba nomai marugi tokning amasung granite launching artist kaya su phangmangamle hari namli da leiba atopa yum amasu khulai paibe singa duna mai thadolam ki namli amasung churo village ki khunja sing na phangdor khibda Militantsingna aduna gypsy gari ani motorcycle ahum sela amasung mobile phone kaya su puduna chakre hari Tawdogoda da Assam Rifles General Haba Wahang Singh Su Khunja Singh na hanglali Assam Rifles ki Major Amana Luchingba Khutpu Ama Assam Khulen outpost gi laklaga attack chatharam liba Khunja Singh aduda yingsinbagi thabak chatharam ki AR gi khutpu aduna yumsa kaisan namita hariba khungang Singh aduda laklamba matung ngasi ayuk anganbada drone yauna aphaba makhagi khulai sizinaduna attack chatharam ki bani hari Chara Heleba Jennifer Khaidem gi khongjanda IDP Singh Su saruk yakhrai Lamdam masida tokliba kanglop ki irang asi atuba matamda loishilu irang na maram moraga lanjena duna tongan ba relief camp sing da changjapam loduna leriba IDP sing atubada mayumda hanjel hangadabani haina sagolban mabudaw mantri lekai community hall da CD papawa chara helgi khungjang changsiliba Jennifer Khaidem gi khungjang da ngasi anga akampa relief camp ta leriba IDP sing su laktuna saruk yakhrai Jennifer na chara helgi khungjang changsiliba adu da saruk yakiba sing na phongdor kibagi matung inadi lamdam masida kaina changsilakiba illegal immigrants sing asi hana khandongnaba census pangthok tringegi mangoina na NRC chana hanbiyu haukiba chahili singani kolhumdagi me ahumdagi haurakhiba kanglup ki irang asigi manungda thawai mangkhrabe singge achumba wahel fangalu amasung lairiba isu sing asi atubada waroshin ama purak naminana ba lairiba CSO sing amata oina punsiduna thabak tobiyu haiki Myanmar gi Militantsingna lamkhai lansilaktuna border laiba tangkhul naga village ki khul ahum attack chathaki bagi thodok investigation chathagadabani haina TAKL na phondorakli ngasi nongalamdai pungmari rom tabada Indo Myanmar border gi Kamjong district ki manung chanba tangkhul village ahumda Myanmar da best oba KNA gi militant chamarom haizlaga yumai thaba yauna akanbe attack chathakiba adugi matangda transparent over among the investigation chathaduna thodok aduda kana chenabage habadu chapchana khandoknaba honagadabani border community the victimization gi thawong sing leptana chathariba asida makhata na khangduna leithokloi haina tangkhul azde katam langlong TAKNO na thadorok pacholomana hari Cherolasana makhatana haribana KNA gi Militantsingna aduna Myanmar dagi lamkhai lana changsilaklaga Kamjong district ki manung chanba namli Asang Khulen Wangli amasung Choro gi khulsing asida apama makhagi khochu khulai sing sidinaduna akan mamongde attack tawki yum kaya amana mai thabagi thong chathakiba aduna maramoraga chahi yamnaba ahal sing yauna nupi angang sing thawai hingnaba khudong thiningai oiraba asupa jangala chensinduna khangaki Yamlaba Central Security Force in Nangarang Kaktamak Lamalaga ngasi anganbada foreign militant chamaromna khulsing asi questionuna attack chatharakibani asigumba thawong sing asina security force na maphamadu da lakhiba adu indigenous civilians singa shenaba nate kuki narco terrorist singi movement da hena khudong chana bagi damaktani tangkul naga community singna central force ta leramba thajaba sing adu loina mangkhrai maramaduna lamkhai ge aroi basaruk ta leriba khulsing asinga na bagi damakta state lenga ki maikedi Manipur state police amasung commando sing khudakta deploy to biu naga singi punsi amasung lamngak shenba haiba asida state force khaktamak thajaba thamli loina na mayum makai thadok tuna lanje na duna jungle da leriba khunja sing asigi safety amasung
security ki damak matik chaba security pibaga lunena relief ki mateng sing pinabasu taksili hari Manipur ki matai manau ani nongmai amadi bomb ga korana Assam police na Thakhre Assam ki Silchar gi Ramnagar manaki Tarapur gi Taruk Suba block talaiba Varagi yum amada Manipur ki matai manau ani Assam police amasung Assam Rifles ki apumba team amanangasi nongmai amasung hand grenade ka konana fabangam le hari investigation adugi akupa maro singphungdola duna additional SP crime Razat Kumar na hai Manipur ki matai manau asi security force na mobile phone location tracking chathaduna numit chupa chathakiba operation amada fabangam khibani hari mahakna makha taraduna hai makhoina pari mobile phone gi location sing khangbangam khibaga lunena security force ki apumba team amana ngarang namidang line na phabangam khibani hari security force na khulaiga konana faraba Manipur gi matai manau adudi livestream ticket amadi mahakilunabi Mona Lisa Chanu kawi makhoi animak Chuchampur district leibani hari security force na makhata na chatakiba search operation aduda Italy na saba 9mm pistol ama live round manga amasung Chinese hand grenade ama fagatbangam ki hari MP Bimolna Lisingamaga Jamapan Yankai Matoida Best Year Oirega NRC Tauki Netraga Tauki they have a wapam Tamkiba Late Hida Nikena Fondoragli Sensitization on NRC gi thoram amada resource person ama oina saru yakiba Lok Sabha gi MP Angomcha Bimola Khojamna Lisingamaga Jamapan Yankai Matoida Best Year Oirega NRC Tauki Netraga Tauki they have a wapam Tamkiba Late Lisingamaga Jamapan Yankai Matoida Manipurda NRC Taukiba Haibigi Matangda Chamam Naba Kaya Lebana Miamda Message Toramba Khaktani Haina Manipur Pradesh Congress Committee MPCC ki spokesperson Seram Nikena Fondorakli Wapama Singa CBT Road Leba Congress Baban the Pangtokiba Paugi Mipamama da Fondokibani Nikena Makhatana Hai Lisingamaga Jamapan Yankai Matoida Manipurda NRC Taukibra Netraga Taukidabra Haibigi Matangda RTI gi Amadi Marinaba Department Sindigi Purakibalei RTI gi Paukum Aduda Lisingamaga Jamapan Yankai Matoida NRC document laite Marinaba Department da Hariba document sing asi laite haiba amaga aduga atopa RTI amadana Office of the Registrar General of India da hangkiba wahangdasu NRC tawkiba laite harakpa asina MP Angomcha Bimol akoi chamamnaba kaya leibana miyamda message oina tawkibani masida MP na NRC tawkiba khak laite haikibadi laite adubu lamda masigi lok kayana matam kharagi mamangda NRC gi matangda document kaya thiba hokibadi laikhrei nakalamromda administrative report amada lisingamaga jamapan yankai mathoida NRC tawgani document laitaba pot amada taksilaga legadaba sarukpudi lisingamaga jamapan yankai ni thoida amadi lisingamaga jamapan yankai taret ki electoral roll da yumpham amadi lisingamaga jamapan yankai mathoigi village directory da document sing asi tawraga NRC natraga NRIC asi tawba yai haina MPB mola message tawkibani hari Hayang metric exam gi fall lak tholagani Board of Secondary Education Manipur na loba HSLC 2026 ki fall hayang nunthil pung ahum taba matamda bosem gi office ta haunabi matung ina lak tholagani hari bosem na loduna handa pangthoki ba HSLC exam 2026 asini punna candidate lising contract ro ko chatret konmanga exam thaki masida lenga ki school gi maheroi lising ni pangat Chamaga Marfu Mathoi added school gi maheroi lising amaga marfu nipan aduga private school gi oina puna maheroi lising kuntare chamaga kuntratarukna exam center chamaga humpumanga da parikha thaki exam thakiba maheroi singi manungda hauki bachahi lising ani kulhom doigi me ohum dagi tholokhiba kanglup ki irang asina maramoiraga relief camp singda lediba maheroi chahumga humdrani thoina exam asida saru yakhi panbe yabadi exam asi February kulhum doidagi March kulhum doi phawba pangthokibani India Lengana Manipur gi yalhomi sing punmut muthatna bahona riba India gi policy khudak lep kadabani haina amukona fundorakli Hauzik Kamjong district ke manung chanaleba namli wangli asang khulen KAKA amadi aloyo da tholiba irang asida yum kaya mai thaba micham kaya soliba asi India lenga ki khut chawna yauri haina amukwa ga chamineriba lupmanga habedi amuaba kohar MSF amadi PLMPA emna akan momongda kandem torakli hiramasi kamari lenangasi amukogi office pangthokiba paugi mifam amada amukogi president Sanjoy Shorok haibam na hai India lengana
Manipurgi Yalahumi Singh Pumu Mutana Bahonariba, India policy Kudak Lepkadabani. Say home Helak Laba Power, India government Iranga Sibut Loshinda Bahabasi, Manipurgi Miambu, Usit Toy the Baga Lunana, Kangkong Chahalagatamani Haiki. Mark Namakatana Hai, Su Amadi, Nan Su Militantsingna, India government na, openly Mating Pang when Iranga Sit Tarakpani. Abu Goga Jaminari Bat Lumangagi Cloudy, Stop Proxy War and State Terrorism, Government of India Law and Constitution, Manipurda. Lairibra natraga chanaribra India asi largest democracy ni haizabani Manipurda mamita ribra hauzik India gi Supreme Court amadi administration kari tauri Gobek Central Security Force ekhogi lebak ekhoina ngak chanabagi matam oire haiba asini maramaduna government of India gi soiba policy asina miyam pumna mak awaban ang halai maramasina Manipur miyam na amata oina thoraktuna puna ireba asibu community India lengana Manipur jathariba proxy war amadi state terrorism Kudak Lepkadabani, India Langaki Asoba policy Asina, Lamdam Asigi Miam Kamtena Awaba Ohele, Lamdam Asigi, Miam Amato in a Punsiluna Iramdam Conminerasi Hanesufundoki. Lebak Kanbada Miam Gim Hiwat Amadi, bureaucrats Nina Minava Sangi Haina Mahesona Fundorakli. Lebak Kanaba Honabada Miam Gimiwad Amadi, bureaucrats Nina, Saminaba Tangi Haina RPI Atwalegi, National Secretary Mahesor Tonaldam Nat Fondokray. Wapamasi MPSC Naloba Civil Service Exam Nisangani Kuntareta Kasamtong SCDG Mai Pak Laba Miyushingi Yumda Mahesona Haktena Chatuna Puning Togat Pagitoram Fondokibani Mahak Namakata Raduna Marebag Amadi Kunamiam Nushiba bureaucrat Hene Toklakiba Makai Kunai Asi Mangnum Jangsimangani Matak Tongbagi order Oirabasu Leba Kai Gadaba Oirabadi Ngamloy Haina Tonafana Lepangamba bureaucrat Kaya Kunai Asida Matokari Haiki Mahaki Maike Degisu Mahiro Singh Pupuni Togatuna Tungda Kunai Asiki Tabak Torakadaba Kongtangaya Lokatuna Lagli Makatana Su Lokatkini Haiki Arabada Maruba Pau Amukahana Pizari Kamjong district in Namli Churo Wangli Bilesta KNAB ni Chingnabasingna drone Sizinaduna Etek Jatharamle Yumai Tharamle Pochelu Thakhre MPB Mona Lisingamaga Jamapanyangkai Matoida Best Year Oiraga NRC Tauki Natraga Tauki de have a wapam Tamkibalate Hana Nikena Fondorakli Leba Kanmada Miam Yimi with Amadi bureaucrats in the Taminabatani Hana Mehersona Fondorakli Matang asida loyalam E-PAO na Militantsingna PAO bibil lazare tabili bakuti mapu amuka hina kurumjani